mayambu ikok nona khoirumjari ngasisu mayamgi nungainabagidamak Manipuri horror story amamuk puduna lakchari horror story asigi maming Saroi Mirel wari asi hingliba amadi sikraba kanagumbi amataga marainajadi ai ibana wakana sagatcharaga tabiriba singi ngak pothanabagidamata semjaba warini hojik mayamda khudol tamjari Manipuri horror story Saroi Mirel Numidang wairamgi ngasang napa matamni amaiba samudu magi cycle humber du thauraga ingobagi yumda lakli asum lakpana amaiba samudu ingobagi yum yauduna sumangda leplaga ingobabu kauri ingoba nakoibu kanam tadrabo asumna hanna korba matung ingobagi nupi muhini mapanda prap thorakli masidigi amaiba samuga wari watai khara sanaraba matung imungda changai asumna imungda changlaba matung phamungda yataduna leiriba haugat kangkhat ngamdriba naduna leiriba ingobagi manakta phamlaga amaiba samuna wa hangai ibungo nangbu asumna torokpa kayam kuirabagene karamba matamdagi torakpanune nangbo ningsinglibro asumna amaiba aduna wa hangna ingobagi makut khudangdu paiduna mihun jingli masidagi ingobana wa khomai khura maiba aina hakchang ngamlaktribasi phanadi kuire thani mu phadilaklamani phagadra na sum laibani adubu ifat phattine khura aduga khura mang hasu yam nuaiti mangani khanbada tungada bagata singna tallabani aduga aina naba horotlibasi ngaha nongma aina migi lawkhulang chatki madugi numitagi isase laihau hauba kokchipa khirum lawba horakrabani khura ngaiko ibungo nangna law khawba chatpaduda kari di charai khura aina charakpadu moigi haitha pothadu oina charakpani khura adu ibungo kwagadi charaktro chare khura kwasu chare ibungo nangisi layok tilokpa amate yawde migi posem amadi leire masimadi aina laitai nabiramlage adubu ibungo sidagi henba sathi ba kaya tawrokhigadaba mali hai khara mikup na humsingna layuko fare ngasigidi ai hankrage haying amuk laklage aduga ne pochang chejang khara hairamge yenbi amubina kokpa yerum ama yetum ama leibakna saba mai iktriba tengkot ama thorang tormu matang aduda ingobagi nupi muhinina hairi khura maiba hairi khura leibakna saba mai itaba tengkoti kadaidagi lawrugani sapu yamphumdaga phanggadro masibo ibema madudi nakoina sajaba tare yamna fajana sagadaba nateda aduk mamingi wani noige leijaba tengkot amadi yenglaga adum saro nakoina hairoi hairaga ai woina pubilaklagene ha masida ingobana hoi khura na woina pubiro yirunga yetunga dubudi aikhoi langjaramlage hoi adumna tawrasi adudi ai amo hallage ko hayeng ya changlakpa sugum kanda tawgadabani ko asumna hairamlaga amaiba samudu ingobagi yumdagi satkhrei somda ingoba amadi magi nupi muhiniga hayengi lai khoirumbada changadaba pochang chejang chingdugi maramda wari sanari asumna wari ngak sanaramlaga muhini du numidang wairamgi lai thongmoi thanaba sem sakhre asumna muhini na lai thongmoi thalakpada magi tungda kanagumba ama inarakpagum torokhi maduda muhini na kananone haiduna tungphat launa laithokpadadi kanasu leiramde masidagi muhini na nak yet ikoi koina yenglamaga mapalomda prap thorakli asumna lai thongmoi thanba lorba matung thongdu setnan don selamlaga mahak sakhumda sangduna sak thongli nakan amadana ingobadu asum hiplambadagi tumthakhre tanja sida mahak mafam amata chatlami mafam aduda akiba migi mawong manba lai kayasu lerami ingobana asum lakpada nupa amana ingobada ingobo haina kauri maduda ingobana kananone haiduna yengthokpubadadi magi layoi khraba mapa adu oiramki
ingobana mapa ujabada yamna harauki adubu ingobagi mapadi masabu ujabagi nungaibagi mami taramde tanja aduda ingobagi mapana ingobada nang mafam masida karigi laklibano kanana chalu haina hangi masida ingobana khangdi baba aina mafam masida laklamlibase karamna laklamlibano haiba ai kaukre masidagi ingobagi mapana fare adudi aigi tung ilau yumda thimbiram lage asomna haiduna ingobagi mamang thaduna chatli ingobasu mapabungi matung induna asom chatli masida ingobana mahana uriba akiba laising adugi matangda mapada wari hangi maduda mapana makhoi se asiba thawai ngaktani makhoina leiriba se tarang malang amadani makhoi masa matomta sijarakpa ngakta oibana lareibakta changhande aduna makhoi mafam masida phatraba thawai onduna leiribani karigumba kanda makhoi taibang sangsarda chatuna taibang mida aki akhang piba hatpana singba kayasu tawribani wafam adu tabada ingobana makhatana hangi baba makhoina taibang panbada laklaga taibang misingda awaba pibudubu taibang semiba mapuna karimta haidabra makhoibu cheirak piduna phajinjiba karigino masa nupa adugi wahang adu tabada ingobagi mapana khumi ibungo makhoi phattaba thawai singsina taibang misingda awa ana pirakpada ngakthoknaba tanthoknaba cheirak pinabagidamaktani malem taibang panbada amaibi haiduna thamlamlibase makhoina hariba phatraba thawai mirel sing asibu laina tambiramba laiwa kaya sanaduna saibi chaithing piduna warak watim libanine asumna ingoba amadi ingobagi mapana asum lakpada turen mapal ama yorokle masidagi ingobagi mapana ingobada hari ibungo mafam masi yorobanina nangsu yumda chakro aisu hallage ko asumna haramlaga ingobagi mapatu chatkre masida ingobana baba karaidano chalibadubo chakragano aikoi punna leminarase baba asumna ingobana kanna asum kaubadu saksangda sak thongduna leiribi muhinina taraduna sakhumdagi prap lakhi aduga ingobabu kanna hawdokli muhinina masa nomlaga hawdorokpa aduda ingobadu mikap khangthok thorai aduga muhinida munna yengai aduga babadi kadai chakrage haina hangai masida muhinina makhoi tamo kaidoroge se kyan amka tabiyo se mangda kari urabageba masidagi ingobadu sor sangno hondoklaga is aidi onthokpa mangama mangloredana masida muhinina ngasina kari manglurabage haina hangi ingobana tapna khomai aina hek tumthabaga isase mafam khangdaba mafam amada lerami ngihak leraga aigi pabana aingonda koraga aibu yum tana thilaklamlibani mahakna thilaklambatu mabu poloi khiba turel mapal adwai phawbani karigumba pabana aibu thimbiraklamdrabadi ai hauji kari tawgani haiba ai khangdi masida muhinina yamnasu hena khanjin biruno hayeng amaiba laklaga khoirumlaga punamak pharagadabani asomna wari sanaba loraga muhinisu saksangda sangduna sak thongkhre somda ingobasu magi lukumda leiriba radio adu thaduna radio tari asomna ngihak leiraba matung khanghaudana ingobana hipliba phamung du nomlakhi masida ingobana karino ni tawriba sibo haina khanduna longna hawgalaklaga kuyeng yengi atubu kanaso leiramde aduga phamung dusu makha tana nomlakhidrei ingobadu phamung de hiptuna leibadu lepham khanglamde masidagi mahak phamlaga oina asom leiri nakan amadana sakhum du sak thongliba muhini ki tungda musin muna wangjing wangba amuba ama leplaga leiri muhini di khangbanate masidagi muhini na sak thongba losilakpadagi kompak te yauriba khusum sajumdu yena khada haidokke haiduna manin thongdu hangdoklaga thorai matam atuda yumdagi maningda hauriba haikha pambi adugi masa amada musin muba mayum ama yalaga leibadu muhinina ukhi madu ubada muhinina karino ne asida yalibasibo kari orajano ne asokna khallaga manakta asum sangchenge tawri tanja aduda chakchangromda ingobana
ꯃꯣꯍꯤꯅꯤ ꯃꯣꯍꯤꯅꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯏꯉꯣꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯣꯍꯤꯅꯤꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯂꯥꯛꯄ ꯎꯕꯗ ꯏꯉꯣꯕꯅ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯑꯃꯝꯕꯁꯤꯗ ꯃꯈꯣꯏ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯅꯤꯡꯊꯣꯡꯗ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯈꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯌꯨꯞ ꯑꯃ ꯌꯥꯜꯂꯒ ꯂꯩꯍꯧꯋꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏ ꯃꯗꯨ ꯑꯐꯕ ꯃꯌꯨꯝꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯆꯥꯛꯁꯪꯁꯤꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯂꯤꯕꯅꯤ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯗꯤ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯕ ꯇꯧꯔꯁꯤꯅꯦ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ ꯍꯣꯏ ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯛ ꯆꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯉꯣꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯈꯤꯛ ꯈꯤꯛ ꯅꯣꯛꯄꯅꯆꯤꯡꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯏꯉꯣꯕꯗꯤ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯍꯤꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅ ꯇꯥꯔꯝꯗꯦ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯕꯁꯨ ꯏꯉꯣꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ ꯃꯍꯥꯛꯅ ꯑꯗꯨꯝ ꯈꯪꯉꯤ ꯇꯥꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯇꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯉꯣꯕꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯃꯣꯍꯤꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯏꯉꯣꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥꯗꯨ ꯉꯝꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡꯗ ꯐꯝꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤꯉꯩ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗ ꯏꯉꯣꯕꯅ ꯀꯅꯥꯅꯣꯅꯦ ꯏꯃꯨꯡꯗ ꯂꯩꯔꯤꯁꯤꯕꯣ ꯃꯣꯍꯤꯅꯤꯗꯨꯕꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯁꯠ ꯁꯠ ꯇꯥꯊꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯏꯉꯣꯕꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗ ꯐꯝꯂꯒ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯍꯤꯅꯤꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯃꯣꯍꯤꯅꯤ ꯂꯥꯛꯄ ꯎꯕꯗ ꯏꯉꯣꯕꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯄꯣꯠ ꯆꯩꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯣꯍꯤꯅꯤꯅ ꯍꯣꯏ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯉꯣꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯏꯉꯣꯕꯅ ꯉꯔꯥꯡꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯍꯤꯅꯤꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅꯁꯨ ꯃꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯉꯣꯕꯅ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯐꯖꯅ ꯍꯪꯅꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯥꯝꯕꯔꯗꯨ ꯊꯧꯔꯒ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯉꯣꯕꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯏꯉꯣꯕꯕꯨ ꯀꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯉꯣꯕꯒꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ ꯍꯣꯏ ꯂꯥꯡꯖꯔꯦ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯌꯦꯔꯨꯝ ꯑꯃꯗꯤ ꯌꯦꯇꯨꯝꯗꯨ ꯄꯤꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯐꯤ ꯑꯉꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯌꯦꯔꯨꯝ ꯑꯃꯗꯤ ꯌꯦꯇꯨꯝ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯩ ꯏꯛꯇ꯭ꯔꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯇꯦꯡꯀꯣꯠ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯂꯩꯋꯥ ꯀꯌꯥ ꯌꯦꯔꯨꯝ ꯑꯃꯗꯤ ꯌꯦꯇꯨꯝ ꯑꯗꯨꯗ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯁꯣꯝꯗ ꯏꯉꯣꯕꯗꯨ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯈꯤ ꯈꯨꯔꯥ ꯑꯩꯒꯤ ꯄꯨꯛꯁꯤ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯔ ꯈꯥꯡꯉꯨꯀꯣ ꯅꯪꯒꯤꯁꯦ ꯌꯥꯝꯅ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯑꯃ ꯑꯣꯏꯔꯦꯅꯦ ꯑꯩꯅ ꯐꯅꯕ ꯂꯩꯇꯥꯏꯅꯕꯤꯔꯝꯒꯦ ꯈꯔꯗꯤ ꯋꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯌꯦꯔꯨꯝ ꯑꯗꯨꯗ ꯁꯛ ꯁꯛ ꯊꯤꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯔꯨꯝ ꯑꯗꯨꯗ ꯌꯦꯇꯨꯝꯅ ꯊꯤꯟꯕ ꯈꯨꯗꯤꯡꯒꯤ ꯏꯉꯣꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯐꯃꯨꯡꯗ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯩ ꯏꯛꯇ꯭ꯔꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯔꯨꯝ ꯑꯗꯨꯒꯤ ꯃꯍꯤ ꯃꯆꯨꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯗꯨꯗ ꯌꯦꯇꯨꯝꯅ ꯊꯤꯟꯕꯗꯤ ꯂꯦꯞꯄꯝꯗꯦ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯑꯃꯅ ꯌꯦꯔꯨꯝꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯍꯤꯁꯤꯡ ꯑꯗꯨ ꯍꯥꯃꯨꯛꯀꯨꯝꯅ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ
ꯃꯩꯁꯤꯡ ꯑꯗꯨꯅ ꯇꯦꯡꯀꯣꯠꯇ ꯍꯦꯛ ꯇꯥꯕꯒ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯕꯒꯨꯝ ꯀꯣꯡꯒꯣꯜ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯥꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯦꯔꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯁꯞꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯏꯉꯣꯕꯗꯤ ꯃꯕꯨꯛꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯈꯠꯂꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯐꯔꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯍꯤ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯂꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯥꯂꯥꯇꯣꯟ ꯑꯃ ꯄꯣꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯃꯨꯍꯤꯅꯤꯅ ꯆꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯂꯥ ꯑꯃ ꯍꯦꯛꯂꯒ ꯄꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯌꯦꯇꯨꯝ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯂꯥꯇꯣꯟ ꯑꯗꯨꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯅꯈꯣꯏ ꯑꯩꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯈꯔ ꯁꯣꯟꯈꯤꯅꯤ ꯃꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯉꯁꯥꯏ ꯃꯨꯍꯤꯅꯤꯅ ꯂꯥ ꯍꯦꯛꯄꯗ ꯁꯤꯖꯤꯟꯅꯕ ꯁꯣꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯇꯦꯡꯀꯣꯠ ꯌꯦꯇꯨꯝ ꯑꯃꯗꯤ ꯌꯦꯔꯨꯝ ꯑꯀꯥꯏꯕꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯌꯨꯝꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯀꯣꯝ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯅ ꯀꯨꯞꯁꯤꯜꯂꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯅ ꯁꯣꯟꯅ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯉꯣꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ 이붕어 나사도 खरा 양लब्रो होई खुरा खरा 양이 फरे फरे अदुदी ऐसो अमु हननब तौरगे कछु तौररोइदा हौजिक्ति कोना अमु नुवायत्रबा कांदा अमु कौब लाउ अदो इबुंगो नखोइबु युम पानखिबदि फना कुइख्रबनी अदो हौजिक फाउबा ngang लेत्रिब्रो ngarangdagi aina lakpasi angang amata udira khura angangdu akhoi nupigi mapamda laikri आदा लाइक तमली सिददी माबु अखोइना लाइक लाइसु ताकपि बसु ngamde आददी मागी मामहन मामतोन सिंगदुना लाइक ताकपि हाइरी अदुना आदा सुम लाइखिबनी खुरा ये फाइदा सिदा लैबदगी आदा लैबना हेना फरबुदी आदा थमलिदो यामना फै अदुदी नंग खुरासो अमु हल्लगेने को असुमना अमाइबा सामुना हनखिनबा सेम सारकपदा मुहिनीना अमाइबा सामुदा अवामल खरा पिरमी अमाइबा सामुना मधुबु हराव हराव लौरी फरे फरे नकोइसु नाबदो फरसनु सेंसी लौद्रबसु यारबनी अदा लैबा की तेंकोतु आइना साबदा सेखाइबदगी अवांगी सफु साबा अतांग साहलपनी लुपा तरे लौविने मासो फरे फरे अदुदी आई अमुक योरोखिगे को मसिदा इंगोबना खुरा करिगुंबा मत हंगजौगे आई ngसाइदगी कावरेने हा करिनोने हंगु खुरा अइंगोंदा पोसेम थाजिललिबा मिदुबु कनानो मदु अमता हाबिरमो इबुंगो मिदुदी आइना हाइबा ngamdre hei aduga midugi miyoi matobudi hairomge noigi awang thangbada leiba mi muba masa phulainaba masa nemba miyoi amana tharakpani ha na khoinaga singnabaga leibro kanano haibadudi na khoina dum thijaro nang khuradi nupadugi maming mathadi khangdre फरे फरे अदुदी आई अमुक यौरे को असुमना हायरमलबा मतुंग अमाइबा सामुदु मयुमदा हनख्रे सोमदा इंगोबा अमदी मुहिनीना कना ओरेजानो हाइदुना खलौरी असुमना मतमदु हौख्रे इंगोबा अमदी मुहिनी अना अयिक यावगुना नुंगाइना लैरी सोमदना अमाइबा याइंजौगा राजेनगा वारी सानरी माबा ngahan akhoi थाखिबा पोसेमदु मखोइना अमाइबा तानरगा लौथोख्रेने हौजि कैदौसिगे मामा हेरा राजेन नंग मामसे अराइबा नतेनेबो ngahan थाख्रिबा अदुदगी हेना साथीबा खुलाई कया आइगिदा लैने मखोइबु ताइनरिबा अमाइबा पेकनाउदुना ngakpa ngamgadaba nateneबो अदु मामा खुलाइना थारगा हटपदी पुलिसना फानी अदुना लैवा तौरगा मसा मतुमदा सिजहनबदी यारोइद्रो हेरा राजेन नंग ने हेंगांग थोरकपा मा अंगांग मसा ताइहे मीगी लमना पामलिबा पंगलिबा इबो से नंग मामना हाइबदी अखोइ अमाइबा सिंगना खंगबा हाइबा साथी साथीबा लैवादुना थारगा
ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯃꯥꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯀꯔꯝꯕ ꯑꯃꯨꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯉꯥꯏꯈꯣ ꯔꯥꯖꯦꯟ ꯃꯈꯣꯏꯗ ꯑꯩꯅ ꯊꯥꯈꯤꯕ ꯁꯔꯣꯏꯁꯤꯡꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯁꯤꯗ ꯔꯥꯖꯦꯟꯅ ꯃꯥꯃꯥ ꯀꯩꯗꯧꯔꯒꯦ ꯂꯥꯏꯕꯨ ꯎꯅꯔꯕꯣ ꯀꯩꯅꯣ ꯃꯣꯃꯣꯟ ꯅꯣꯛꯏꯗꯨꯕꯣ ꯍꯤꯂꯣꯏꯒ ꯎꯅꯔꯕꯣ ꯃꯥꯃꯥ ꯍꯥꯏ ꯔꯥꯖꯦꯟ ꯅꯪꯁꯨ ꯑꯩꯅ ꯅꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯍꯦꯛ ꯈꯪꯕꯗ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯍꯤꯂꯣꯏ ꯎꯛꯅꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯃꯥꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯅꯍꯥꯟ ꯑꯩꯅ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯑꯃꯥꯏꯕ ꯑꯄꯪꯕꯗꯨꯅ ꯈꯪꯈ꯭ꯔꯕꯁꯨ ꯃꯈꯣꯏꯗ ꯑꯩꯅ ꯊꯥꯈꯤꯕ ꯁꯔꯣꯏꯁꯤꯡꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯁꯔꯣꯏꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯏꯔꯤꯅꯦ ꯔꯥꯖꯦꯟ ꯃꯥꯃꯥ ꯑꯗꯨꯗꯤ ꯑꯀꯤꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯃꯥꯃꯥ ꯍꯣꯏꯗꯤ ꯂꯥꯏꯗꯨ ꯂꯣꯏꯔꯤꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯩꯗꯤ ꯃꯥꯃꯥꯅ ꯁꯥꯏꯖꯤꯟꯗ ꯅꯞꯄꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯁꯥꯁꯤ ꯁꯥꯎꯕꯤꯡ ꯂꯥꯎꯏꯗ ꯀꯥꯟꯅꯗꯦ ꯏꯕꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯅꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ ꯅꯪ ꯃꯥꯃꯥ ꯇꯧꯒꯦꯀꯣ ꯑꯗꯣ ꯅꯪꯕꯨ ꯁꯦꯟ ꯑꯆꯣꯏꯕꯒ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯉꯁꯤ ꯃꯔꯨꯞ ꯑꯃ ꯊꯥꯡꯒꯗꯕ ꯂꯩꯕꯅꯤꯅꯦ ꯃꯥꯃꯥ ꯁꯦꯟꯊꯥꯡꯗꯨꯕꯨ ꯀꯌꯥꯅꯣ ꯁꯦ ꯂꯨꯄꯥ 400ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯣ ꯌꯥꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯀꯣꯟꯅꯔꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩ ꯅꯣꯏꯒꯤꯗ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ ꯍꯜꯂꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧ ꯑꯃꯗꯤ ꯔꯥꯖꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯔꯥꯖꯦꯟ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯌꯥꯏꯖꯧꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯃꯁꯤꯗ ꯌꯥꯏꯖꯧꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤ ꯅꯣꯡꯃꯗ 4-5ꯗꯪ ꯂꯥꯛꯂꯕꯗꯤ ꯑꯩꯗꯤ ꯅꯤꯡꯊꯧꯕꯨ ꯑꯣꯏꯕ ꯌꯥꯅꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯖꯧꯅ ꯂꯥꯛꯄ ꯎꯕꯗ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯕꯨ ꯇꯔꯥꯝ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯎꯗꯦꯅ ꯃꯥꯃꯥ ꯉꯔꯥꯡꯗꯒꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤ ꯏꯅꯦꯝꯄꯣꯛꯇꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡꯁꯨ ꯄꯨꯈ꯭ꯔꯦ ꯐꯖꯔꯦꯅꯦ ꯑꯗꯨꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯅꯪ ꯃꯥꯃꯥ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯔꯣꯏ ꯃꯌꯥꯝꯗꯨ ꯁꯥꯟꯅꯕ ꯍꯧꯔꯒꯦ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯈꯔ ꯂꯥꯡꯁꯤꯅꯦꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯈꯔ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯏꯉꯣꯕꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯣꯍꯤꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯏꯉꯣꯕꯗꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯨꯈꯨꯝꯗ ꯊꯝꯂꯤꯕ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯌꯨꯝꯌꯥꯏꯔꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯗꯨꯅ ꯌꯨꯝꯌꯥꯏꯔꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯌꯥꯏꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤꯕꯒꯨꯝ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯁꯤꯗ ꯏꯉꯣꯕꯅ ꯍꯥꯏ ꯁꯤꯗꯤ ꯍꯨꯔꯥꯟꯕ ꯆꯪꯉꯦꯗꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯁꯤꯟꯕꯗ ꯆꯥꯛꯈꯨꯝꯒꯤ ꯃꯊꯛ ꯋꯥꯏꯗ ꯂꯩꯕ ꯑꯍꯣꯕ ꯑꯃꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯤꯠꯊꯣꯛꯈꯤꯕ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯁꯤꯗ ꯏꯉꯣꯕꯅ ꯍꯩꯃꯥ ꯑꯍꯣꯕꯁꯤꯗ ꯂꯤꯠꯊꯣꯛꯈ꯭ꯔꯦꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯇꯧꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯏꯉꯣꯕꯅ ꯍꯥꯊꯨ ꯃꯅꯤꯡꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯆꯦꯟꯈꯤꯕ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯍꯩꯈꯥ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗ ꯏꯉꯣꯕꯅ ꯍꯥꯏꯁ ꯃꯁꯤꯗ ꯂꯨꯝꯂꯒ ꯂꯩꯔꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯀꯨ ꯂꯥ ꯑꯁꯨꯝꯅ ꯀꯧꯔꯤ ꯁꯣꯝꯗꯅ ꯏꯉꯣꯕꯗꯨ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯩꯈꯥꯒꯤ ꯃꯈꯣꯡ ꯌꯧꯔꯛꯀꯗꯧꯕ ꯈꯔꯗ ꯉꯥꯏꯁꯤꯜꯂꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯂꯣꯝꯗꯒꯤ ꯃꯣꯍꯤꯅꯤꯅ ꯃꯈꯣꯏ ꯇꯥꯃꯣ ꯀꯥꯏꯗ ꯂꯩꯒꯦ
ꯑꯁꯨꯝꯅ ꯀꯣꯏꯀꯧ ꯀꯧꯔꯛꯄ ꯇꯥꯕꯗ ꯏꯉꯣꯕꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯕꯗꯨ ꯎꯕꯗ ꯏꯉꯣꯕꯅ "ꯍꯥꯏ, ꯑꯩ ꯁꯤꯗ ꯂꯩꯅꯦ" ꯍꯥꯏꯅ ꯈꯨꯝꯂꯒ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ "ꯑꯆꯠꯆꯥ, ꯂꯥꯛꯆꯩꯗ, ꯈꯖꯤꯛꯇꯗ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗ" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯣꯝꯗꯅ ꯏꯉꯣꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯣꯍꯤꯅꯤꯅ ꯃꯈꯣꯏ ꯇꯥꯃꯣꯕꯨ ꯃꯅꯤꯡꯊꯨꯡꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ "ꯍꯥꯏ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯝꯃꯦꯗꯅ, ꯃꯗꯨ ꯇꯥꯟꯅꯔꯨꯔꯤꯕꯅꯤ" ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯤꯅꯤꯅ "ꯍꯥ, ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯆꯪꯉꯛꯏꯕ?" "ꯑꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯃꯊꯛꯇ ꯑꯍꯣꯕ ꯑꯃ ꯐꯥꯠꯂꯤꯕꯁꯦ ꯃꯁꯤꯗꯒꯤ ꯆꯪꯂꯛꯄꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯥꯟꯅꯕꯗꯨꯗ ꯃꯁꯤꯒꯤ ꯑꯍꯣꯕꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯕꯅꯤꯅꯦ" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯍꯥꯛꯅ ꯏꯉꯣꯕꯕꯨ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯨ ꯃꯥꯏ ꯄꯥꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯋꯥꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯁꯣꯝꯗ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯃꯌꯥꯝꯗꯨ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯉꯣꯕꯒꯤ ꯁꯨꯃꯥꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ "ꯏꯉꯣꯕ, ꯏꯉꯣꯕꯧ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯉꯣꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ "ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯧꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ "ꯏꯉꯣꯕ, ꯏꯉꯣꯕꯧ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯦ, ꯊꯣꯔꯛꯑꯣ" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯃꯣꯍꯤꯅꯤ, ꯃꯣꯍꯤꯅꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯦ, ꯑꯝꯇ ꯍꯧꯒꯠꯂꯨꯅꯦ, ꯋꯥ ꯑꯃ ꯍꯥꯏꯒꯦꯃꯤ" ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤꯗꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯏ꯫ "ꯑꯩꯈꯣꯏ ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ?" "ꯍꯥꯏ, ꯅꯪꯒꯤ ꯇꯨꯝꯕꯒ ꯂꯥꯏꯔꯤꯅꯦ, ꯁꯨꯃꯥꯡꯗ ꯑꯩꯕꯨ ꯏꯉꯣꯕ ꯏꯉꯣꯕ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤꯅꯤ ꯀꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯨꯁꯤꯔꯣ?" "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯨ ꯀꯅꯥꯅꯣꯅꯦ? ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥꯅ ꯀꯧꯔꯤꯗꯨꯕꯣ?" "ꯍꯥꯏ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯉꯥꯏꯈꯣ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯍꯟꯗꯛ ꯃꯨꯛꯀ ꯀꯧꯔꯛꯂꯕꯗꯤ ꯑꯩ ꯈꯨꯝꯒꯦ, ꯂꯥꯡꯒꯅꯨꯀꯣ" ꯑꯁꯨꯝꯅ ꯏꯉꯣꯕ ꯑꯃꯗꯤ ꯃꯣꯍꯤꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ "ꯏꯉꯣꯕ, ꯏꯉꯣꯕ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯏꯉꯣꯕꯅ "ꯑꯣ, ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯈꯨꯝꯂꯨꯕꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯉꯣꯕꯅ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯥꯡꯒꯣꯜꯗ ꯊꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯌꯩꯈꯥꯏ ꯊꯨꯒꯥꯏ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯏꯉꯣꯕꯅ "ꯍꯦꯔꯥ, ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ, ꯃꯤ ꯑꯣꯏꯔꯦ ꯐꯔꯦ, ꯍꯦꯛꯇ ꯌꯦꯡꯂꯒꯦ" ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯏꯉꯣꯕꯒꯤ ꯇꯨꯡꯗ ꯃꯣꯍꯤꯅꯤꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤ ꯂꯦꯡꯉꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯣꯍꯤꯅꯤꯅ ꯏꯉꯣꯕꯗ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯊꯤꯡꯖꯤꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯉꯣꯕꯅ "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯕ ꯑꯗꯨ ꯒꯝ ꯒꯝ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯉꯣꯕꯅ "ꯍꯥꯏ ꯃꯣꯍꯤꯅꯤ, ꯌꯦꯅꯈꯥꯗ ꯆꯦꯟꯈ꯭ꯔꯦꯍꯦ" ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯒ ꯌꯦꯅꯈꯥꯔꯣꯝꯗ ꯒꯝ ꯒꯝ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯇꯦꯟ ꯑꯃ ꯂꯧꯔꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯏꯉꯣꯕꯕꯨ ꯀꯧ ꯀꯧꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯈꯣꯏ ꯇꯥꯃꯣꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ" ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯒ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫
asumna ingobabu mayam sangduna yumda thangakhi aduga phamungdi ningthijana hifanki masidagi amaiba ama kaunaba mayamna marang torakpada ingobadu gyan lakle masidagi mayamna ingoba nangbu gyan tarabo haina hangi masid ingobana hoi gyan tare kaisu tawre asumna khumaki masidagi mayamna karamna tawribano ne haina hangi madudi ingobana aise huran ba ma tanarubani ada maningi haikha makhung jorokpada kokta chaitopna thumlakpadagi ai gyan mangkhibani ne asumna ingobana mayamda mana tawkhiba singtu wari liri masidagi mayamna fare hojikti kaisu tawdrabanina ikoi amuk chatlukhige ko asumna haramlaga mayamdu mathang hanakhre adu ingobagi loinabi muhinidi ingobana tawliba pawbaduda thajaramde maramdi ngasai ingobana tanakhiba mi adu muhinidi uhouba nate ingobana leire tano haiduna mana thokpa pakchin chenjabagi wani ingobana uriba adu muhinidi ukhidabanina ingobana hariba singadu thajaba ngamlamde mahakna ingobagi manakta lakpadasu yamna hanadaba manam aman namkhibani amadi ingobagi manakta sangbada banklauna khangsa sakhibani punamasing asi khanjillubada ingobasi lai phataba sangamgadra haiduna muhinina singnakhi adubu ingobadi kaisu tawdaba amagum nungaina tomduna laikhre masidagi muhinisu adum tumthaki somdana amaiba yanjaudu harauduna khik nukli amaiba yanjauna khik nokpa aduda rajena mama kaidoruge mo hojikta ishaula ngamaduna amuk khik nukli idubo hai ibungo rajen aina thakhiba laiwadu ingobada pankhre nei sidagidi nang mama tapna tarok lege yenguko phare ngasigidi matang swaida lai khoirambase leplasi hayeng amuk makha chatharasi hayeng hangchit sidadi mahak soidna siragadabani ko mama adudi yaman nungai pauni ne mak sida khara thuna sikhrabadi magi lamse aina namduna logadoribani mama soidna logani waganu ko phare ngasigidi tumlasi matamse thengle no ngalakadore ne hoi mama tumnaba torase asumna hainaduna amaiba yenjau amadi rajen mokoi anisu tumkhre asumna matamdu haukhre mathangi nonganbada muhilidu ayuk nganta hogatuna yumgi thabak tawri nuktigi ingobadu ayuk nganta hogatuna sumang thelong yenakha yengun waichit chengba hek tawguni adubu ngasidi sunghau hogalakhidi phana koina hogattaba aduda muhinina ingobabu hodoklami mokoi tamo kaidorage ngasidi yam thingina isang amdrabo asumna muhinina hangbada ingobadu ihai hainadana khomai isa nuaitre nang tawdudo adum tawruro mokoi tamobu kayam kana ngamdabano khura amaiba samu dubu haifet kawsiro muhinina amaiba samubu kawsira haina hangluba aduda mamit usillaga leiramba ingobadu mamit khangpang pangthurai aduga yamna sauna muhini dai jingai aduga khon khara saurupna sairi kaigino nangna asuk yamna awopa sarise ha aina isa ngamdre hairabadi ngamdre nanga tawdaba thabakto adum tawru cholo aingonda kaimta hairakano asomna haramlaga mamaidu phaklang lomda leisillaga amuk tumkhre mathamasida muhinina sum hangmanida hoi phare pathabiro yamna nungaitragadi amaiba samudo ai kauruge asomna haramlaga muhinidu phuk hawalaga chakki somda ingubadu muhinina hek chakkibaga mamitu musinmuna pangthori aduga tapna soli nangna amaiba tanadringai aina hana nangi napuroiba ingobabu puduna satkhagani asumna hairaga nokli somda muhinidu ayuki thabak loisillaga iruja maithajaduna ayuki sak thongli mahana sak thongna khalli karinuni ngasi makhoi tamona taroliba mawungdubo aina singnariba si sumgadoriba jatlane karigino mana amaiba panba adu yamna sauridubo kanoti ai horen nungtin tuminna chatlaga khura samudu tanarudaba yadi asomna khallaga mahak sak thongli masiki matung sak loraga ingobada sak sanaba haudoklami adubu ingobadu
ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯗ꯭ꯔꯦ, ꯆꯥꯛꯁꯪꯗ ꯄꯔꯞ ꯆꯪꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯂꯝꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯅ ꯏꯉꯣꯕꯗ ꯂꯩꯀꯥꯏꯗꯒꯤ ꯏꯟꯖꯥꯡ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯔꯤ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯂꯨꯍꯤ ꯑꯣꯏꯅ ꯊꯣꯔꯛꯈꯤ꯫ "ꯏꯕꯦꯝꯃ ꯃꯣꯍꯤꯅꯤ, ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ? ꯅꯣꯏ ꯑꯣꯖꯥꯗꯤ ꯂꯩꯇꯦꯅꯦ?" ꯃꯣꯍꯤꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯅ ꯃꯈꯣꯏꯗ ꯊꯣꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯨꯍꯤꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯂꯨꯍꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯍꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯣꯏ ꯈꯨꯔꯥꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯝꯗꯧꯅꯤ? ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯗꯨꯗꯗꯤ ꯏꯉꯣꯕꯗꯨ ꯂꯥꯏ ꯐꯠꯇꯕ ꯁꯥꯗꯣꯡꯕ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯑꯩ ꯅꯣই ꯈꯨꯔꯥꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯒꯦ, ꯑꯗꯨꯒꯅꯦ ꯏꯉꯣꯕꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯧ, ꯃꯤꯅꯒ ꯉꯥꯎꯅ ꯐꯩꯅ ꯂꯩꯈꯤꯅꯕ ꯄꯣꯠꯁꯦꯝꯒ ꯇꯧꯔꯝꯂꯕꯗꯤ ꯑꯍꯤꯡꯗ ꯍꯦꯛ ꯆꯦꯟꯈꯤ ꯍꯥꯏꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯌꯧꯈ꯭ꯔꯕꯗꯤ ꯂꯥꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯅꯣꯏ ꯈꯨꯔꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯉꯣꯕꯗꯣ ꯁꯦꯟꯅꯕꯤꯌꯨꯀꯣ." "ꯍꯣꯏ ꯏꯗꯣꯝꯆꯥ, ꯈꯨꯔꯥꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ." "ꯍꯣꯏ, ꯌꯧꯔꯣ, ꯅꯈꯣꯏ ꯈꯨꯔꯥ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯒꯦꯀꯣ ꯑꯩ." ꯑꯁꯨꯝꯅ ꯃꯣꯍꯤꯅꯤ ꯑꯃꯗꯤ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯂꯨꯍꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯣꯍꯤꯅꯤꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯨꯍꯤꯁꯨ ꯏꯃꯨꯡꯗ ꯆꯪꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯣꯍꯤꯅꯤꯗꯨ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯎꯅꯖꯔꯛꯂꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯉꯣꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯉꯣꯕꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯃꯥꯏ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ, "ꯃꯈꯣꯏ ꯇꯥꯃꯣ, ꯇꯥꯕ꯭ꯔꯣ? ꯊꯣꯡꯖꯤꯟꯄꯥꯟꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯏꯅꯣ? ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ?" ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯍꯟꯖꯤꯟ ꯍꯪꯕꯗ ꯏꯉꯣꯕꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯉꯣꯕꯅ, "ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ?" ꯍꯥꯏꯅ ꯍꯪꯏ꯫ ꯃꯗꯨꯗ ꯃꯣꯍꯤꯅꯤꯅ, "ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ꯫ ꯌꯨꯝꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯁꯤ ꯀꯗꯥꯏꯗꯒꯤ ꯏꯅꯣꯕ ꯁꯤꯕꯣ?" ꯃꯣꯍꯤꯅꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯏꯉꯣꯕꯅ ꯄꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪꯅ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯆꯠꯂꯤꯕꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ? ꯑꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯃꯥꯏꯕ ꯄꯨꯔꯛꯂꯕꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ." ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯈꯨꯔꯥ ꯁꯥꯃꯨꯗꯨ ꯍꯧꯖꯤꯛ ꯎꯅꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯣ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟꯄꯥꯟꯗ ꯇꯥꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯋꯥꯏ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯧꯗꯒꯤ ꯅꯨꯔꯥ ꯂꯧꯕ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯣꯏꯖꯕ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯑꯇꯩ ꯃꯁꯥꯒꯤ ꯁꯔꯨꯛ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯏ, ꯃꯈꯣꯏ ꯌꯨꯝꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯏꯉꯣꯕꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯦ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯃꯣꯍꯤꯅꯤꯗꯨ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯕ ꯐꯥꯎꯕ ꯀꯤꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯏ ꯇꯥꯔꯝꯕ ꯃꯐꯝ ꯑꯗꯨ ꯋꯥꯏ ꯇꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕ ꯏꯉꯣꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅꯕ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯤꯅꯤꯗꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯊꯣꯡꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯕ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒ ꯇꯥꯟꯅꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯣꯍꯤꯅꯤꯗꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯒ "ꯏꯉꯣꯕꯧ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯤꯅꯤꯗꯤ ꯑꯃꯥꯏꯕ ꯁꯥꯃꯨ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ
ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯉꯨꯕꯒ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯁꯥꯟꯇ ꯑꯣꯏꯔꯝꯈꯤ ꯁꯥꯟꯇꯅ ꯃꯣꯍꯤꯅꯤ ꯏꯉꯨꯕꯕꯨ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯂꯩꯌꯦ ꯆꯪꯕꯤꯔꯛꯑꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯌꯦ ꯍꯥ ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯃꯥꯁꯤ ꯆꯤꯐꯦꯠ ꯌꯥꯝ ꯅꯥꯒꯜꯂꯤꯅꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁꯥꯟꯇꯗꯨ ꯏꯉꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯣꯍꯤꯅꯤꯗꯤ ꯆꯥꯛ ꯊꯣꯡꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯏꯇꯥꯎ ꯇꯨꯝꯂꯤꯕ꯭ꯔꯣ ꯅꯪꯕꯨ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔꯣ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯋꯥ ꯍꯪꯂꯨꯕ ꯑꯗꯨꯗ ꯏꯉꯨꯕꯗꯨ ꯃꯃꯤꯠ ꯃꯨꯁꯤꯟꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯥꯟꯇꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯃꯨꯡꯒꯤ ꯃꯇꯥꯏꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯏꯉꯣꯕꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯁꯥꯟꯇꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯏꯉꯣꯕꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯤꯅꯦ ꯐꯃꯨꯡꯁꯤꯗ ꯐꯝꯃꯨꯅꯦ ꯀꯩ ꯂꯩꯒꯦ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯅꯁꯦ ꯍꯥꯏꯕꯅꯣ ꯁꯥꯟꯇꯗꯨ ꯏꯉꯛ ꯉꯛꯅ ꯑꯩ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯇꯥꯎ ꯐꯝꯒꯦꯅꯦ ꯑꯗꯣ ꯀꯩꯅꯣꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟ ꯕꯤꯖꯣꯏꯗꯣ ꯃꯈꯣꯏꯒꯤ ꯐꯥꯝ ꯑꯃ ꯇꯧꯒꯗꯧꯔꯤ ꯑꯗꯨꯗ ꯏꯇꯣꯟꯅ ꯐꯥꯝꯗꯨ ꯇꯧꯅꯕ ꯃꯤ ꯈꯔ ꯊꯤꯔꯛꯎꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯇꯥꯎꯕꯨ ꯌꯥꯒꯗ꯭ꯔꯅ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯑꯩꯁꯤ ꯏꯁꯥ ꯀꯌꯥ ꯉꯝꯗꯦꯅꯦ ꯑꯗꯨꯅ ꯑꯩ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯔꯨꯔꯣ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯏꯇꯥꯎ ꯅꯪꯕꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯀꯨꯏꯅ ꯅꯥꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯑꯃꯥꯏꯕꯗ ꯌꯦꯡꯊꯣꯛꯎ ꯍꯥꯏꯔꯒ ꯏꯉꯨꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯏꯉꯨꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯍꯠꯂꯒ ꯏꯀꯪ ꯀꯪꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯀꯟꯅ ꯂꯥꯎꯔꯨꯕꯗ ꯏꯉꯨꯕꯗꯨ ꯃꯌꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯍꯤ ꯍꯤꯒꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯉꯣꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯟꯇꯅ ꯂꯥꯎꯕ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯒꯤ ꯃꯣꯍꯤꯅꯤꯗꯨ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯁꯤꯗ ꯁꯥꯟꯇꯅ ꯃꯣꯍꯤꯅꯤꯗ ꯌꯦꯡꯉꯛꯑꯒ ꯏꯕꯦꯝꯃ ꯏꯉꯣꯕꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯃꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯤꯅꯤꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕు ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯇꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯉꯣꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯁꯥꯟꯇꯁꯨ ꯏꯉꯣꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯉꯣꯕꯗꯨ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ ꯈꯪꯅ ꯈꯪꯗꯕ ꯁꯥꯔꯒ ꯇꯥꯗ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯏꯕꯦꯝꯃ ꯑꯩ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯊꯣꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯁꯥꯟꯇ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯣꯍꯤꯅꯤꯅ ꯇꯥꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨ ꯀꯩꯗꯧꯔꯛꯏꯅꯣ ꯃꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ ꯑꯩ ꯃꯥꯏꯕꯁꯨ ꯀꯧꯕ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯣ ꯂꯩꯍꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯏꯕꯦꯝꯃ ꯃꯥꯒꯤꯁꯤꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯍꯤꯌꯥꯡ ꯑꯊꯧ ꯍꯥꯏꯕꯗꯨ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯒꯦ ꯇꯥꯗ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯌꯦ ꯅꯨꯡꯗꯥꯡ ꯍꯜꯂꯛꯀꯗꯕ ꯃꯥꯜꯂꯦꯁꯨ ꯍꯥꯏ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯕꯤꯒꯦꯅ ꯏꯗꯣꯝꯆꯥ ꯂꯨꯍꯤꯅꯗꯤ ꯍꯥꯏꯍꯧꯕꯅꯦ ꯑꯣ ꯐꯔꯦ ꯏꯕꯦꯝꯃ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯨꯔꯤꯕꯁꯤꯕꯣ ꯑꯧ ꯍꯣꯏ ꯃꯥꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯕꯤꯔꯨꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯗꯧꯔꯤ ꯍꯩ ꯍꯣꯏ ꯇꯥꯗꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯆꯟꯁꯦ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯍꯤꯅꯤꯁꯨ ꯊꯣꯡꯒ ꯂꯣꯟꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯉꯣꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯣꯔꯛꯏꯕꯅꯣ
ꯐꯃꯨꯡꯒ ꯅꯤꯡꯊꯤꯖꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯏꯉꯣꯕꯗ ꯃꯈꯣꯟ ꯅꯤꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯃꯣꯍꯤꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯟꯇꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯃꯌꯨꯝꯗ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯕꯥꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ? ꯍꯥ, ꯀꯔꯤꯕꯣ? ꯀꯩꯁꯨ ꯁꯥꯟꯅꯗꯦꯅ, ꯃꯥꯅ ꯇꯥꯃꯣꯕꯨ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯁꯤ ꯍꯥꯏꯌꯦ, ꯑꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯏ ꯐꯖꯈꯤꯅꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯕ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯊꯥꯖꯗꯨꯅ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯉꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯌꯥꯡꯀꯣꯛ ꯑꯃꯗ ꯐꯤꯅ ꯁꯥꯕ ꯅꯨꯄꯥ ꯂꯥꯏꯙꯤ ꯑꯃ ꯍꯥꯞꯂꯒ ꯃꯈꯨꯠꯇ ꯁꯤꯟꯗꯨꯔ ꯈꯔ ꯄꯥꯏꯔꯒ ꯆꯥꯏꯗꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯀꯧꯕ ꯆꯠꯈꯤꯕ ꯁꯥꯟꯇꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯕ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯃꯥꯡꯒꯣꯜꯗ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯉꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯆꯪꯉꯛꯑꯒ ꯃꯌꯥꯝꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕꯕꯨ ꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯅꯤ, ꯆꯪꯉꯣ ꯅꯪꯁꯨ ꯉꯥꯏꯔꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, ꯑꯣꯖꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤꯒ ꯍꯥꯏꯒꯤ ꯃꯌꯥꯝꯕꯣ? ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯂꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯒꯤꯅ? ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯁꯥꯟꯇꯅ ꯃꯥꯅ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯇꯧꯍꯧꯕ ꯑꯀꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯏꯉꯛ-ꯉꯛꯏ, ꯑꯗꯨꯒ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯅ ꯃꯍꯩ ꯌꯥ ꯂꯥꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔꯗꯨ ꯇꯣꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯧꯕꯤꯔꯛꯂꯦꯗꯅ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯍꯥꯟ ꯑꯀꯣꯟ ꯅꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯍꯧꯔꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯗꯤ ꯊꯣꯏꯅ ꯂꯨꯕ ꯑꯣꯏꯗꯦ, ꯈ꯭ꯋꯥꯡ ꯅꯥꯕ ꯑꯄꯣꯝ ꯑꯇꯪꯒꯤ ꯑꯣꯏꯅ ꯇꯧꯏ꯫ ꯁꯥꯟꯇ ꯃꯌꯥꯝꯗꯨ ꯂꯣꯏꯕ ꯉꯥꯏꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯐꯝꯂꯤ꯫ ꯂꯥꯏꯌꯦꯡꯕ ꯍꯧꯗ꯭ꯔꯤꯕꯁꯤꯡꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯣꯔꯥꯗ ꯐꯝꯕ ꯌꯥꯎ, ꯐꯛꯇ ꯐꯝꯕ ꯌꯥꯎ, ꯄꯪꯂꯩ ꯂꯩꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯣꯍꯤꯅꯤꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯉꯣꯕꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯍꯥꯏꯕ ꯂꯥꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯣꯕꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯈꯜꯂꯤ, ꯍꯩꯃꯥ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯗꯨ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯏꯉꯣꯕꯕꯨ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯩꯕ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛ ꯀꯤꯈꯤꯕꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯇꯥꯃꯣ, ꯑꯗꯨꯗ ꯂꯩꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯨꯕꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯃꯥꯏ ꯃꯨꯁꯤꯟꯃꯨꯅ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯨ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯂꯥꯎꯕꯗ ꯃꯥꯅ ꯄꯥꯏꯔꯕ ꯂꯥꯇꯦꯟ ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯊꯥꯗꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯕ ꯕꯣꯗꯣꯜ ꯑꯗꯨꯒꯤ ꯃꯩꯉꯥꯜꯅ ꯆꯥꯛꯁꯪꯗꯤ ꯉꯥꯜꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯣꯍꯤꯅꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯅ ꯌꯨꯝꯒꯤ ꯁꯤꯡꯒꯣꯡꯗ ꯇꯞꯅ ꯄꯥꯛꯊꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯑꯃ ꯃꯇꯨꯡ ꯍꯟꯗꯨꯅ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯗꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯇꯦꯟꯗꯨ ꯀꯥꯏꯗꯨꯅ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯇꯦꯟ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯇꯨꯡꯗꯒꯤ ꯎꯍꯧꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯗꯨ ꯀꯤꯈꯤꯕꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯤꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪꯗ ꯇꯥꯔꯤꯕ ꯃꯤꯒꯤ ꯃꯃꯤ ꯑꯗꯨ ꯑꯅꯤ ꯁꯨꯔꯛꯈꯤ ꯑꯗꯨꯒ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯕꯦꯝꯕꯦꯝ ꯍꯣꯏꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ "ꯏꯆꯦ, ꯏꯆꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ" ꯍꯥꯏꯅ ꯀꯞꯇꯨꯅ ꯀꯧꯔꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯝꯕ ꯕꯦꯝꯕꯦꯝꯅ "ꯍꯥꯏ ꯃꯣꯍꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯏꯉꯣꯕꯒ ꯁꯥꯎꯅꯔꯤꯔꯣ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯗꯨ ꯏꯃꯨꯡꯗ ꯐꯟ ꯀꯥꯟꯁꯤꯜꯂꯛꯂꯒ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯅ ꯊꯣꯡꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯕꯦꯝꯕꯦꯝꯅ ꯃꯣꯍꯤꯅꯤꯗ ꯍꯥꯏꯔꯛꯏ, "ꯃꯣꯍꯤꯅꯤ, ꯀꯩꯗꯧꯔꯒꯦꯕ? ꯅꯪꯕꯨ ꯏꯉꯣꯕꯒ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯕ?" ꯑꯁꯨꯝꯅ ꯍꯪꯕꯗ ꯃꯣꯍꯤꯅꯤꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯃꯟꯈꯤꯕꯅ ꯄꯥꯎꯗꯨ ꯀꯃꯥꯏꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯀꯞꯄꯒ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯊꯣꯡꯅꯔꯛꯇꯨꯅ ꯃꯣꯍꯤꯅꯤꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯤꯅꯤꯅ "ꯂꯥꯏꯑꯣ ꯂꯧꯔꯦ, ꯃꯣꯔꯣꯛꯀꯤ ꯆꯨꯔꯤꯗ ꯐꯝꯍꯧꯕꯅꯦ, ꯆꯥꯛꯁꯪꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯍꯧꯋꯦ." ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯋꯥ ꯍꯥꯏꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯄꯥꯞ-ꯑꯦꯟ ꯑꯃ ꯏꯇꯥ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯇꯞꯅ ꯍꯪꯉꯛꯏ, "ꯏꯕꯦꯝꯃ ꯃꯣꯍꯤꯅꯤ, ꯏꯉꯣꯕꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯪꯕꯗ ꯃꯣꯍꯤꯅꯤꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯛꯏ꯫ ꯃꯣꯍꯤꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯝꯕꯦꯝꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯏꯉꯣꯕꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯔꯥꯡ ꯂꯥꯛꯅꯔꯛꯄ ꯑꯗꯨꯗ ꯑꯇꯣꯞꯄ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯊꯣꯡꯅꯔꯛꯏ ꯑꯗꯨꯒ "ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯏꯉꯣꯕꯗꯨ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯊꯤꯕ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃꯗꯤ ꯍꯥꯞꯂꯦꯟ ꯄꯨꯊꯣꯔꯛꯂꯒ ꯃꯌꯥꯝ ꯍꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟꯅ "ꯃꯥꯃ, ꯀꯩꯗꯧꯔꯒꯦ? ꯏꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯍꯥꯏ ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯗꯧꯔꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯏꯉꯣꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯑꯩꯅ ꯊꯥꯈꯤꯕ ꯁꯔꯣꯏ ꯑꯗꯨꯅ ꯄꯨꯍꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯀꯧꯈ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯒꯗꯧꯔꯤꯁꯤꯗꯤ ꯀꯝꯗꯧꯅꯤ?" "ꯃꯥꯃ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯥꯗꯠꯂꯣꯗꯅ." "ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯥꯗꯠꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯀꯧꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ?" "ꯑꯁ ꯃꯥꯃ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯍꯧꯖꯤꯛꯄꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?" "ꯍꯥꯏ ꯉꯥꯏꯈꯣ ꯔꯥꯖꯦꯟ, ꯎꯄꯥꯏ ꯑꯃ ꯂꯩꯔꯦ, ꯃꯁꯤ ꯑꯝꯇ ꯌꯦꯡꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯉꯣꯕꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯌꯥꯝꯅ "ꯑꯩ ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯏ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ, ꯃꯌꯥꯝꯕꯨ ꯉꯥꯎꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯣꯍꯤꯅꯤꯅ "ꯃꯈꯣꯏ ꯇꯥꯃꯣ, ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ "ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯣꯡ ꯍꯥꯝꯃꯨꯕꯅꯤ." "ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ? ꯑꯩꯁꯤꯕꯨ ꯑꯉꯥꯎꯕ ꯇꯥꯍꯜꯂꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯏꯀꯥꯏꯅꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯅꯕ ꯇꯧꯅꯔꯛꯏ꯫ "ꯑꯁ ꯀꯥꯟꯅꯗ ꯋꯥꯅꯤꯗ, ꯂꯥꯏ ꯑꯣꯛꯅꯔꯦ ꯒꯥꯏꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛꯅꯤ, ꯑꯔꯦꯝꯕꯒꯤ ꯌꯥꯎꯔꯨꯕ ꯍꯥꯏꯗꯨꯅꯤ, ꯃꯌꯥꯝ ꯍꯜꯂꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯃꯊꯪ ꯆꯠꯅꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯃꯣꯍꯤꯅꯤꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ, ꯇꯨ ꯌꯦꯡꯉꯣ, ꯁꯤꯗ ꯂꯩꯔꯤꯁꯦ ꯕꯨꯠꯅꯦ, ꯌꯦꯡꯉꯣ ꯇꯨ ꯃꯥꯒꯤ ꯃꯈꯨꯠꯁꯤ ꯌꯦꯡꯉꯣ." ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯌꯥꯝꯗꯨ ꯏꯉꯣꯕꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯒꯤ ꯃꯈꯨꯠꯇꯨ ꯃꯨꯁꯤꯜꯂꯒ ꯏꯁꯥꯡ ꯁꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯉꯣꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯁꯥ ꯉꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯌꯥꯅ ꯆꯤꯛꯅꯕ ꯍꯣꯠꯅꯔꯛꯏ꯫
ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯝꯕꯗꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯏꯉꯣꯕꯅ ꯉꯝꯗꯨꯅ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯄꯗ ꯏꯉꯣꯕꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯄꯥꯏꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯒ ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯥꯏꯕ ꯀꯧꯅꯕ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯉꯣꯕꯕꯨ ꯐꯥꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯁꯥꯖꯩ ꯑꯃꯅ ꯀꯜꯂꯛꯄꯒꯨꯝ ꯁꯦꯠ ꯀꯜꯂꯛꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯅꯔꯛꯏ ꯑꯁꯣꯝꯅ ꯌꯦꯡꯕꯒꯤ ꯃꯈꯨꯠ ꯈꯔ ꯈꯣꯝꯊꯣꯛꯅꯔꯛꯄ ꯑꯗꯨꯗ ꯏꯉꯣꯕꯗꯨ ꯐꯔꯪ ꯂꯥꯎꯅ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯈꯪꯆꯦꯟ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄꯗ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯏꯉꯣꯕꯗꯨ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯕꯗꯤ ꯂꯦꯞꯄꯝꯗꯦ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯤꯁ ꯈꯔ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯅꯥꯀꯟ ꯑꯃꯗꯅ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯁꯥꯃꯨꯒ ꯁꯥꯟꯇꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯔꯛꯂꯦ ꯃꯁꯤꯗ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯣꯝꯗ ꯇꯧꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯂꯣꯏꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯂ ꯃꯥꯜꯂꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨ ꯁꯥꯟꯇ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯂꯤꯕ ꯕꯦꯝꯕꯦꯝꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯏꯉꯣꯕꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯏꯉꯣꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯏꯉꯣꯕꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯅꯣꯄꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯋꯥꯏ ꯂꯤꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯃꯀꯣꯛꯀꯤ ꯁꯝ ꯆꯞ ꯆꯨꯡꯈꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯁꯥꯟꯇꯅ ꯈꯨꯔꯥ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯑꯁꯤꯕꯣ ꯃꯤꯗꯤ ꯃꯥꯟꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯂꯥꯡꯒꯅꯨꯀꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯅꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯅꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯃꯤ ꯎꯠꯂꯕꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯛꯅꯔꯛꯀꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯑꯃꯥꯏꯕ ꯁꯥꯃꯨꯒ ꯄꯨꯟꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯏꯉꯣꯕꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯉꯣꯕꯒꯤ ꯌꯨꯝꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨ ꯂꯥꯛꯄ ꯎꯕꯗ ꯃꯨꯍꯤꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯎꯍꯧꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯏꯉꯣꯕꯗꯨ ꯋꯥꯔꯛꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗ꯭रे ꯀꯝꯗꯧꯅꯤ ꯈꯨꯔꯥ ꯃꯁꯤꯗ ꯁꯥꯃꯨꯅ ꯍꯥꯏ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯋꯥꯔꯛꯂꯣꯝꯗ ꯂꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗ ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯏꯉꯣꯕꯁꯤ ꯋꯥꯔꯛꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯔꯛꯁꯦ ꯀꯣꯏꯕ ꯊꯨꯡꯅꯕꯒꯤ ꯆꯥꯡꯗ ꯂꯪ ꯑꯉꯧꯕ ꯈꯔ ꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯨꯍꯤꯅꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯕꯦꯝꯕꯦꯝꯅ ꯃꯥꯒꯤ ꯐꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯂꯪ ꯑꯉꯧꯕ ꯂꯪꯆꯥꯛ ꯃꯀꯣꯟ 2-3 ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯔꯦ मसिदगी अमाइबा सामुना लंगदु लौरगा लेवा खरा सोली अदुगा लंगदु वा अमदा तरागा निपालक जेटलगा लंगदु पाइरगा वापल अदुगी अकोइबदु कोइने सतुना लंगदु तिंगली असुमना तरकपदा असोमदा अमाइबा याइजौदु पाखटपना लोइरे महाकना खली करिनो अने तौगदोरिबसिबो मसिगी अमाइबा हाइपा साबसिना आइगे सर्विसै फाखिबा तायदना कमदौनि सिदी असुमना मथा साना साना हंदकसु अकनबा लैवा कया थाबा होरकले असुमना अमाइबा याइजौना अकनबा लैवा कया थाबा होरकपदा असोमदा इंगोबना लोतुना लैरिबा वापन अदुगी वासिंग अदु फरा फरा हाइदुना नोमबा होरई अदुगा मी कपल लौबगी खोंजल हौना हौना तारकली तंजा असिदा वापलगी मताइदा हौरिबा वासिंग अदु
leimai tamna haitharaktuna wakhongda koisilliba langsing adu thadatnaba honarei masidagi amaiba samuna santada sieng khara poraknaba hairami santana muhinigi imungda chensinnaba tawbada amaiba samuna khamki aduga muhinigi imungda kanamata sangnanaba hairei masidagi pemimgi nupana magi yumda oina chensinduna cheng khara lawthoraklaga amaiba samuda pire masidagi amaiba samuna cheng aduda lewa khara solaga warakta saichilli asomna amaiba samuna warakta cheng saichinba aduda warak manungda nupa amana kan lawbagi khonjal tarai masidagi warakta tawramba sabtrasing adu tumin laikhre asomdana amaiba janjaudu upai laitre masidagi mahakna kona oina ingobudu hatnaba tawrage khanduna ingobugi masada sangliba saroi adu lawthoknaba honarei asomdana amaiba samuna ingobugi masada sangliba saroi adu thokigadore khangbadagi mana paiba sing aduda leiwa kaya sonduna warakta saichili masidagi ingobudu warak manungda kuichin chenbadu mayamna urakle masidagi amaiba samuna lariba mayam aduda ingobabu phananaba hairakpadagi mayamna changshenduna pharami masidagi ingobadu sumang thamlaga amaiba samuna leiwa kaya sonba horai masidagi amaiba samuna tairen pungphai ising asengba amadi thang sori ama poraknaba hairakhi masida santa amadi manak adwai da leriba miya maduna koisen chenduna polamsing adu langli asomna posang singadu langba loraba matung amaiba samuna leiwa kaya sonduna tayet adu isingda luplaga ingobugi masada kanthara matamasida ingobadu san iroi khongbugum akiba mawongda kan lauri masida amaiba samuna nang kanano kana tharpano nang hayu asomna haiduna tayet aduna phat kalli tayena kanbagi sainana khangba ngamdraba ingobugi masada sangliba saroi aduna asengbadu loina haidorakle masidigi mayamnasu ingobada sangliba saroi asi amaiba yangjau amadi rajena tharakpani haiba khangkhre asomna mayam punamak khangnaraba matung amaiba samuna leiwa kaya sonduna ingobugi yumda leiramba saroi punamak amaiba yangjauda handuna thaki amaiba samugi saibi chaitheng phangbada natana ikaiba nanglaba saroi adu amaiba yangjaugi manakta laklaga amaiba yangjaubu tap taba makhai wonami masidagi amaiba yanjauna saroi sing aduda lale haina khodumjaduna mokuibu leiwa sonduna halankhi asomna amaiba yanjaudu saroi singa muknabada wabna tap tare asomna tongnaringaida ingubagi sumangda leiramba miya maduna rajengi yumda lakhi aduga lekai miya womsinnaratuna amaiba yanjau amadi rajenbu imungdagi chingthoklaga putharami aduga amaiba yanjaubu mi hatnaba tawba phattaba amaibani haiduna mayamna yamna thina sairamlaga hanaki amaiba yangjaudu ikaibana mahak tawphum khamkhidi masidagi mahak rajengi yumdagi mayumda hankhre rajensu yumda naheduna lehoki somdana amaiba samuna ingobabu leiwa kaya sonduna laknabadagi wakhal tarakle masidagi mayamna imungda pusinduna ningthijana hiphankhi masiki matung amaiba samudu hannabagi sem sarai masida santana amaiba samuda awamal khara pire asomna amaiba samu amati tilamba miyamadu mathang hanakhre adubu ingobadi gyan haiphet tarablaga adumak tumli ingobagi nupi muhini amadi yumthangnabagi miyoi kharadi ingobagi manakta leiri asomna matamdu haukhre somda nong hek nganbaga rajendu amaiba yangjaugi yumda parap lakli aduga khon khara kanna amaiba yangjaubu kauri mama bulai tabro nati chen khabo asomna kanna kaurakpa aduda amaiba yangjaudu imungdagi mukong adu sek tuna thorakli hai rajen nang lakribra kakalo laune yare mama aigidamagta honabidana hojikti aisu maise thampham leitredana na haitana karigi chen pamlibano ngahandi amaiba pekanau kaina ha yam tawkhibadaine hojikti amaiba pekanau du pekachau onkhredana na haidu tambada pung phana tambikho
Sen hangnasu pamukinuda mama. Rajen, aina ngasi supi kaiba nang ribase. Nangi maramgini haiba nang khangliba natrane. Yare mama, aisu haujikti ahitaba sena chopa amaiba ama tinarubudagi aisu chopetana. Se, lupa chahumni. Masina aigi mateng pangbikhibagi aroibani. Hanagi lawkhiba sen singduga punchillabadi lupa lising manga tarukpu oirani. Mama, ai chale. Nahaidu haitadi sendo pamukinuko. Hai, Rajen, ngai khone nangi sensi pu khone. Ai lawai ko. Aya. Sat khene mase. Mana su aibu kaya da ikai pa piram liba. Ai na magi da kaya da wana hona khiba aduga haujikna uttagi hairaba. Phai khangani dana. Amai ba yanjong na Rajen da kari toba ngambage haibadu khanghange khangani dana. Asumna amai ba yanjong du yamna sauna imung da sangki. Somdana ingobatu ayukta mikap thorakle. Mahakna mikap thorakpada kanaso lairamde. Masidagi ingobana Muhini bu kaurai. Hai, Muhini. Muhini, tabo nangbo kaida laigene. Asumna kaurakpada Muhini du taraduna harau sensillaktuna ingobada kari torabage haina hangi. Masida ingobana ngarang mahakna gyan tarakpada sumangda lairamlibadu ai kaidurubagino haina hangi. Masidagi Muhini na thokriba thodok khodimak ingobada loina tamki. Masidagi ingobana magi yumda asigumba thabakse amukhana toroktanaba amaiba samuga tanaraga lai khoramsi haiduna Muhiniga wat tanaki. Thodoksinga adu thokraba matung numit nini haujinkhre. Ingobasu haujikti masadu kaisu tawdre. Masidagi mahakna sattuna amaiba samubu kaururaga lai khoramlami. Masida amaiba samuna harai. Ibungo Rajina nakoigi hinkulsi munnaba tawribasibu kariginoni ibungo. Khura masi aigi imatongi masani. Aigi pabungna hinglingaidasu magi su saruk tamduna masu magi thokpa hingkhrabani. Adu mana magi saruktu yamde sab manana yengadabani haidana yamna kana marai yekna khiba laikhi khura. Adu bukhura aigi imanadi madu yakhide. Ngahan waida mana mi ama halubagi wathokta senjamna sangki aduda ikhoigi law khara su yonkre. Aduna mahak thakta loksu yolabanina khara piribaduna yaro haidana yamna kana yinaki masidagi ikhoina ngamduna adum pikhidre adugu madi haujik phawba nungaitriba jatni ni khura. Mama lona base sigumba lamge wathokse yam thoi. Mamang matamgi ningthaudagi hawraklabani mase. Aduna khoibu khana saunaba tawdana sab manana jenbadi kamdawwa kayamna henbanone nangna. Khura hingkhol phaido mari mangada ni helibase. Aina su madu haraklanu haidana magi yum sabada sensu mayam ama panglibani. Apelai chudaba haibaduni. Manasu haraklaroi yum sabada sen oina khara pangu hairibani. Aduga haujikta mu lamsi misok changlak ibasini khura. Pare pare. Mana pagtaw tawba yabra to. Nang khura lairibasidi aina pharanaba singeko. Lai ama khoiramsi. Matung manong makhoina lai tin saroi tharakpada changaktanaba ha. Hui khura. Khura na phanaba khara simbiyu. Asumna hainaduna amaiba samuna ingobagi yumda lai khoirumduna makhoi yumgi laining thokada got chapu amada amaiba samuna laiwa solaba pochai khara haptuna thamlami. Masidagi amaiba samudu mayumda hankhre. Nakan amadana amaiba yanjaudu thongaldagi prap changai aduga makhoi yumgi pukri mapanda hauriba haibi pambi adudagi masa ama theklaga imungda amuk prap changai aduga magi chakchangda phamlaga mahakna lei ama koina singi aduga lei adugi manungda haibigi masa aduga loinana sindur angangba thoidring amuba amadi machin tumna itlaba wagi kanamna saba patum kharaga loinana atei polam kharaga thami aduga lewa khara solaga thumu amana kupsinduna thamlami aduga magi tawgudaba thabak tawkhre mahakna khali khanganidana aibu ikaiba piba tawbiban masak khangdaba nang aina kari tawba ngambage haibadu khanglagani ngasidi asomna machinda murum sondana
ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯅꯨꯕꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯔꯥꯡꯒ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯤꯕꯗꯣ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯅꯆꯥ ꯅꯃꯧꯁꯤꯡꯁꯨ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦꯗꯅ ꯑꯩꯁꯨ ꯆꯠꯂꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯗꯨꯡꯒ ꯇꯥꯡꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯩꯅꯖꯗꯦꯗ ꯑꯩ ꯍꯥꯏ ꯍꯅꯨꯕꯤ ꯅꯪꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯋꯥꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯩ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧꯗꯣ ꯇꯧꯔꯨꯁꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯁꯨ ꯂꯩꯕ ꯇꯜꯂꯒ ꯆꯠꯈꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤꯗꯨ ꯑꯃꯨꯛ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯔꯥꯖꯦꯟꯗꯨ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏ ꯍꯥꯏ ꯈꯖꯤꯛꯇꯗ ꯍꯦꯛ ꯂꯥꯛꯆꯩꯗ ꯑꯁ ꯑꯃꯥꯏꯕꯅꯦꯅ ꯍꯩꯁꯨ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃ ꯍꯦꯛ ꯅꯦꯛꯂꯨꯏꯗ ꯁꯦꯟꯗꯤ ꯑꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯋꯥꯕ ꯈꯔꯗꯤ ꯄꯤꯔꯝꯂꯦꯗꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯨ ꯅꯝꯗꯨꯅ ꯃꯨꯟꯗꯕꯗꯤ ꯌꯥꯗꯦꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒ ꯇꯥꯟꯅꯁꯤꯒꯦ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯁ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯂꯩꯔꯤꯗꯅ ꯑꯩꯁꯤ ꯅꯍꯥꯟꯗꯒꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯀꯥꯟꯗꯦ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯖꯔꯨꯈꯤꯒꯦ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡꯒꯁꯨ ꯌꯥꯝꯅ ꯄꯥꯡꯈꯤꯕꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯍꯣꯏꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯟꯅꯔꯤ ꯃꯥꯏꯕ ꯑꯣꯏꯔꯤꯅꯦꯅ ꯃꯤꯅ ꯅꯦꯛꯄꯤꯕꯁꯨ ꯅꯠꯇꯕ ꯇꯝꯃꯤꯅꯦꯅ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯁꯨ ꯅꯠꯇꯕ ꯀꯩꯗꯧꯅ ꯑꯣꯏꯔꯤꯕ ꯃꯥꯏꯕꯅꯣ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯤ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯨ ꯁꯨꯡꯍꯩꯃꯛ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯕ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯅꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯝ ꯌꯦꯡꯂꯤꯕꯁꯤꯅꯤ ꯍꯣ ꯌꯦꯡꯉꯦ ꯌꯦꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯕꯗꯤ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯂꯩꯕꯗꯨꯅꯗꯤ ꯆꯔꯥꯗꯤ ꯍꯦꯟꯗꯦ ꯍꯥꯏꯕꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯗꯤ ꯑꯣꯏꯗꯦꯗꯅ ꯍꯥꯏ ꯌꯥꯔꯦ ꯇꯣ ꯅꯪꯒꯤ ꯋꯥꯗꯣ ꯃꯇꯝ ꯃꯇꯝꯅ ꯄꯨꯖꯔꯛꯀꯅꯤ ꯀꯩꯅꯣ ꯍꯥꯛꯅꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯂꯨꯈꯤꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯛꯈꯤꯗꯧꯔꯤꯕꯅꯤꯅꯦ ꯍꯣ ꯈꯨꯜꯂꯛꯑꯅꯤ ꯌꯥꯝꯅ ꯈꯨꯜꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯟꯅꯔꯤꯉꯩ ꯔꯥꯖꯦꯟꯗꯨ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯧ ꯍꯥꯏꯅ ꯀꯧꯔꯛꯏ ꯔꯥꯖꯦꯟꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕꯗꯨ ꯇꯣꯛꯂꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯃꯩꯄꯥꯛꯇꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯩꯄꯥꯛꯅ ꯔꯥꯖꯦꯟ ꯍꯦꯛ ꯎꯕꯗ ꯑꯩ ꯄꯩꯄ ꯍꯥꯏ ꯔꯥꯖꯦꯟ ꯅꯪ ꯑꯣꯏꯔꯦ ꯑꯩ ꯆꯪꯉꯨ ꯀꯥꯈꯠꯂꯛꯎꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯍꯣꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯇꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯤꯅ ꯑꯣꯖꯥ ꯑꯩ ꯍꯟꯗꯛꯀꯤ ꯋꯥꯊꯣꯛꯁꯤ ꯑꯣꯖꯥ ꯍꯣꯏꯁꯨ ꯇꯥꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯇꯥꯟꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯥꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣꯅꯦ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯏꯕꯣ ꯑꯣꯖꯥ ꯋꯥꯈꯜ ꯊꯤꯟꯕ ꯂꯨꯕꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗꯨ ꯂꯧꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯃꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯖꯥꯅ ꯈꯔ ꯇꯧꯕꯤꯌꯨꯅꯦ ꯑꯗꯨꯗ ꯔꯥꯖꯦꯟ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯩꯄꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯤꯛꯊꯥꯗꯨ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯈꯜꯂꯤꯗꯨꯕꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯔꯣꯏꯀꯣ ꯃꯤꯒꯤ ꯏꯉꯣꯕ ꯍꯥꯏꯕꯗꯨꯒꯤ ꯍꯥꯀꯟ ꯆꯪꯂꯤꯕ ꯑꯃꯥꯏꯕ ꯁꯥꯃꯨ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯃꯌꯥꯝꯒꯤ ꯃꯀꯣꯛꯅꯤ ꯑꯁꯤꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅꯔꯤꯕ ꯑꯃꯥꯏꯕꯅꯤ ꯍꯌꯦꯡꯅꯦ ꯐꯩꯖꯩ ꯆꯠꯆꯅꯤꯀꯣ ꯍꯥꯏ ꯌꯥꯔꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯨ ꯃꯉꯥꯏꯅꯦ ꯒꯥ ꯀꯔꯤ ꯆꯥꯒꯦꯅꯕꯨ ꯈꯣꯡꯂꯤꯕꯅꯣ ꯆꯪꯈ꯭ꯔꯣ ꯑꯩꯕꯨꯗꯤ ꯆꯪꯈꯤꯅꯤꯌꯦ ꯐꯅꯕ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ 이붕어 라젠 따노 ꯅꯪ ꯑꯣꯖꯥꯁꯦ ꯌꯥꯝ ꯍꯩꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯊꯥꯗꯨ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯅꯣꯛꯁꯤꯟꯅꯔꯒ ꯔꯥꯖꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ 이붕어 라젠 ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯣꯏ ꯅꯗꯣꯝꯆꯥꯁꯦ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯁꯥꯎꯔꯨꯅꯨꯀꯣ ꯍꯥꯏꯌꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯑꯣꯖꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯀꯝꯗꯧꯁꯤꯒꯦ ꯏꯉꯣꯕꯒꯤ ꯍꯤꯡꯈꯣꯜꯗ ꯁꯔꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯂꯩꯕ ꯉꯝꯗꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ
ꯑꯩ ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯗꯣ ꯑꯩ ꯄꯤꯖꯒꯦ ꯉꯥꯏꯈꯣꯅꯦ ꯔꯥꯖꯦꯟ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯑꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯂꯨꯏꯅꯩꯕꯣ ꯁꯔꯣꯏ ꯁꯥꯟꯅꯕ ꯁꯔꯣꯏ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯁꯔꯣꯏꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯅ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯉꯣꯕ ꯍꯥꯏꯕꯗꯨꯒꯤ ꯍꯛꯀꯟ ꯆꯪꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯍꯩꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤꯕꯅꯤ ꯑꯩꯅ ꯑꯣꯖꯥꯗꯨꯒ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯉꯝꯂꯣꯏꯀꯣ ꯔꯥꯖꯦꯟ ꯑꯁ ꯑꯣꯖꯥꯅ ꯑꯩꯒꯤꯁꯦ ꯈꯔ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯌꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯧ ꯑꯩꯗꯤ ꯃꯗꯨꯒꯤ ꯒꯇꯤ ꯂꯩꯇꯦꯀꯣ ꯍꯜꯂꯣ ꯊꯦꯡꯈ꯭ꯔꯒꯅꯤꯕꯣ ꯑꯣꯖꯥ ꯑꯩꯒꯤꯁꯦ ꯑꯝꯇꯪꯗꯤ ꯌꯦꯡꯕꯤꯌꯨꯗ ꯌꯦꯡꯒꯦꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯍꯦꯛ ꯂꯥꯛꯎ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯄꯥ ꯃꯥꯏꯕꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯁꯔꯣꯏ ꯁꯥꯟꯅꯕ ꯒꯥꯏꯗꯨꯗꯤ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯜꯂꯣ ꯌꯥꯗ꯭ꯔꯒꯗꯤ ꯍꯦꯛ ꯂꯥꯛꯎ ꯀꯣ ꯅꯗꯣꯝꯆꯥ ꯂꯩꯇꯕ ꯀꯥꯟꯗ ꯆꯣ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯏ ꯔꯥꯖꯦꯟꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯊ꯭ꯋꯥꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨ ꯌꯥꯝ ꯊꯤꯅꯒ ꯆꯩꯈꯤꯕ꯭ꯔꯣ ꯃꯗꯨꯒꯤ ꯔꯥꯖꯦꯟꯗꯨ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯁꯔꯩ ꯑꯃ ꯂꯩꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯤ ꯅꯦꯛꯂꯒ ꯑꯃꯨꯛ ꯀꯔꯤ ꯀꯔꯥ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯣ ꯍꯦꯔꯥ ꯇꯧꯔꯛꯑꯣꯏꯗ ꯑꯩꯁꯨ ꯃꯗꯨ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯅ ꯊꯦꯝꯃꯒ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯟꯗꯨ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯍꯥꯏꯅꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯉꯣꯕꯒ ꯃꯥꯂꯤꯀꯥꯒꯗꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗꯒꯤ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯁꯣꯝꯗꯗꯤ ꯔꯥꯖꯦꯟꯗꯨ ꯀꯂꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯉꯛꯇꯗꯨꯅ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯑꯗꯨꯒ ꯈꯜꯂꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯆꯩꯔꯝꯂꯤꯕ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯏꯉꯣꯕꯒ ꯃꯣꯍꯤꯅꯤꯒꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯂꯩꯈꯥ ꯇꯥꯔꯒ ꯃꯥꯅ ꯅꯣꯛꯄ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯔꯥꯖꯦꯟꯅꯤꯅꯦ ꯔꯥꯖꯦꯟ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯨꯝꯃꯨꯛꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯂꯥꯏ ꯍꯦꯛ ꯁꯥꯟꯅꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯗꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯑꯩꯕꯨ ꯃꯃꯥꯡ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯁ ꯑꯩꯁꯨꯕꯨ ꯉꯥꯎꯗꯣꯔꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯉꯣꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟꯅ ꯀꯅꯥꯅ ꯍꯥꯡꯂꯝꯂꯤꯅꯣꯅꯦ ꯁꯤꯕꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯡꯂꯝꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯖꯦꯟꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯋꯥꯡꯕ ꯑꯃ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯂꯥꯛꯂꯤ
ꯑꯗꯨꯒ ꯔꯥꯖꯦꯟꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤ꯫ ꯃꯁꯤꯗ ꯔꯥꯖꯦꯟꯗꯨ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯈꯪꯇꯥ ꯇꯥꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯦꯟ ꯍꯥꯏꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯃꯥꯃꯥ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯔꯥꯖꯦꯟꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯔꯥꯖꯦꯟꯅ, ꯃꯥꯃꯥ ꯀꯃꯥꯏꯅ ꯂꯥꯛꯀꯤ? ꯊꯣꯡ ꯍꯥꯡꯕꯁꯨ ꯅꯠꯇꯦ, ꯃꯥꯃꯥꯕꯨ ꯃꯥꯏꯕ ꯑꯣꯏꯕ ꯇꯣꯛꯂꯒ ꯍꯨꯔꯥꯟꯕ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯣ? ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯌꯥꯏꯖꯧꯒꯤ ꯁꯌꯦꯡꯗ ꯄꯥꯏꯔꯨꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯌꯥꯏꯖꯧꯗꯨ ꯃꯃꯥꯏ ꯁꯠ ꯂꯥꯎꯅ ꯔꯥꯖꯦꯟꯗ ꯂꯩꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯜꯂꯛꯂꯤꯕ ꯌꯥꯏꯖꯧꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯂꯒ ꯏꯈꯨꯏ ꯈꯨꯏꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯄꯗ ꯃꯍꯥꯛ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯥꯒꯤ ꯃꯆꯤꯟꯅ ꯂꯩꯕꯥꯛꯇ ꯌꯩꯁꯤꯟꯕꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯜꯂꯒ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯔꯥꯖꯦꯟ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯦꯟꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯪꯒꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯁꯥꯐꯨꯗꯨꯒ ꯇꯨꯡꯗꯒꯤ ꯀꯥꯎꯔꯛꯄ ꯁꯥꯐꯨꯗꯨꯒ ꯁꯥꯐꯨ ꯑꯅꯤꯗꯨꯅ ꯔꯥꯖꯦꯟ ꯈꯪꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯃꯔꯥꯏꯕꯛꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯌꯩꯁꯤꯜꯂꯤꯕꯗꯨꯁꯨ ꯄꯣꯅꯥ ꯄꯥꯟꯐꯝ ꯑꯗꯨꯗ ꯑꯣꯏꯕꯗꯒꯤ ꯃꯔꯥꯏꯕꯛꯀꯤ ꯎꯁꯥꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯨꯕꯗꯗꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯄꯔꯞ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ ꯂꯥꯛꯂꯒ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯦꯟꯅ, ꯀꯅꯥꯅꯣ? ꯍꯦ, ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯦꯟꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯛꯂꯒ ꯆꯦꯟꯅꯅꯕ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯣꯡꯅ ꯇꯨꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯨꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯑꯃꯨꯕ ꯑꯗꯨ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯗꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯦꯛ ꯊꯦꯛꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯈꯨꯅꯝ ꯂꯣꯝꯗ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯈꯣꯔꯣꯛ ꯈꯣꯠꯆꯤꯟꯖꯔꯛꯏ꯫ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯣꯛꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯀꯤꯅꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯌꯥꯗꯒꯤꯁꯨ ꯏ ꯋꯣꯔꯣ ꯍꯩꯊꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯇꯥꯔꯛꯄ ꯏꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯉꯥꯡ-ꯉꯥꯡꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯊꯦꯛ ꯄꯪꯊꯦꯛꯇ ꯊꯦꯛꯂꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯐꯥꯎꯕ ꯀꯤꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯅꯅꯕ ꯍꯥꯏꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯔꯥꯡ ꯂꯥꯛꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯑꯁꯣꯝꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ
ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯔꯥꯖꯦꯟꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯍꯥꯟꯅ ꯌꯦꯡꯊꯣꯛꯅꯕ ꯗꯥꯛꯇꯔꯗ ꯄꯨꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯔꯥꯖꯦꯟꯕꯨ ꯗꯥꯛꯇꯔꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯔꯥꯖꯦꯟꯒꯤ ꯃꯈꯨꯠꯇ ꯂꯪꯍꯨꯝ ꯑꯃ ꯀꯤꯁꯤꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯔꯥꯖꯦꯟꯕꯨ ꯗꯥꯛꯇꯔꯗ ꯄꯨꯈꯤ꯫ ꯔꯥꯖꯦꯟꯅ ꯗꯥꯛꯇꯔꯗ ꯆꯠꯂꯝꯗꯥꯏꯗ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯗꯤ ꯍꯥꯏꯗꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ, ꯆꯠꯂꯣ ꯁꯣꯏ ꯉꯥꯝꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯗꯥꯛꯇꯔꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯥꯖꯦꯟꯗꯨ ꯈꯔ ꯐꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯇꯨꯅ ꯔꯥꯖꯦꯟꯕꯨ ꯁꯦꯕꯥ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯅ ꯁꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯉꯣꯕ ꯑꯃꯗꯤ ꯃꯣꯍꯤꯅꯤꯗꯨ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯉꯣꯕ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯔꯥꯖꯦꯟꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯔꯥꯖꯦꯟꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯗꯤ ꯃꯃꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯖꯔꯤ꯫ ꯃꯈꯣꯏꯕꯨ ꯃꯥꯡꯅꯕꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ, ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯩꯅ ꯁꯣꯛꯂꯕ ꯅꯥꯔꯕ ꯃꯇꯝꯁꯤꯗ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯩꯃꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯔꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅ ꯉꯁꯤꯗꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯑꯩꯒꯤ ꯏ ꯃꯔꯤꯕꯨ ꯍꯥꯠꯂꯒ ꯂꯝ ꯃꯨꯟꯒꯦ ꯈꯜꯂꯨꯕ ꯑꯩꯃꯨꯛ ꯄꯪꯕ ꯖꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯌꯥꯝꯕ ꯏꯉꯣꯕ ꯑꯃꯗꯤ ꯃꯇꯩꯃ ꯃꯣꯍꯤꯅꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯐꯠꯇꯕ ꯋꯥꯈꯜ, ꯃꯤꯅ ꯏꯟꯁꯤꯟꯕ ꯋꯥꯗ ꯊꯥꯖꯕ, ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯀꯣ ꯔꯥꯖꯦꯟ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯕꯨ ꯏꯉꯣꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏ꯫ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯎꯕꯗ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯑꯣꯖꯥ ꯁꯥꯃꯨꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩ ꯑꯣꯖꯥꯗ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯗꯣꯝꯗ ꯈꯟꯕꯤꯒꯅꯨ, ꯑꯩ ꯑꯣꯖꯥꯒꯤ ꯇꯧꯕ ꯉꯝꯕꯁꯨ ꯈꯪꯖꯩ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦꯅꯦ ꯑꯣꯖꯥ꯫ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤ ꯑꯣꯖꯥꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏꯗꯨꯅ ꯊꯥꯕꯗ ꯔꯥꯖꯦꯟꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯑꯣꯖꯥ, ꯑꯉꯥꯡꯗꯨ ꯏꯄꯪ ꯄꯪꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯃꯈꯥ ꯇꯥꯅ ꯈꯨꯠꯂꯥꯏ ꯊꯥꯕꯤꯗꯅꯕ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯂꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯣꯖꯥꯗ꯫ ꯉꯔꯥꯡ ꯔꯥꯖꯦꯟꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯛꯄꯗꯨ ꯑꯩ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯈꯟꯊꯍꯧꯗꯕ ꯌꯥꯝꯅ ꯂꯩ꯫ ꯑꯉꯥꯡ ꯃꯋꯥ ꯂꯧꯔꯨꯕꯅ ꯑꯩꯁꯨ ꯆꯣꯞꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯃꯥꯒꯤꯗꯃꯛ ꯆꯣꯞꯄ ꯅꯪꯕ ꯃꯈꯩ ꯍꯣꯠꯅꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯉꯥꯡꯂꯝꯈ꯭ꯔꯕ? ꯑꯩꯕꯨ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯎꯈꯤꯕꯅꯤꯅꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯣꯖꯥ, ꯑꯃꯥꯏꯕ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯐꯣꯜ ꯐꯪꯏ ꯍꯥꯏꯕꯗꯨ ꯈꯔ ꯈꯪꯍꯟꯖꯕꯅꯤ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯁꯥꯎꯕ ꯐꯥꯊꯕꯤꯗꯨꯅ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯂꯦꯞꯄꯤꯅꯕ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯖꯧꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯔꯥꯖꯦꯟꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯕꯨ ꯍꯦꯛ ꯎꯕꯗ, ꯑꯣꯖꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ, ꯃꯗꯨ ꯈꯜꯂꯨꯔꯒꯅꯨ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯗꯅ
ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯐꯔꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯖꯦꯟꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯟꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ